Image Paodam Yang Tabiri Basumbu Ahamamuktada Kurumzari Housing Maruba Pauda Pravisan and Missigi Matanga Delhi de Wakami Pamcha Takre Lambi Sembi Debagi Passenger Gari Singi Rally Takre Amadi Sajik Labagi Watoki Teraki Matanga Special CBI Court Amana Lautolabayai Hari Housing Pausanona Bizari Uripok Asum Lekai Degi Pravisan and Missigi Marilena Tongamba State Singi Civil Society Organization Singi Nupi Lusing Basing Manipudagi Mara Paibi Delhi Dagi Unicas Demaski Membersing Amasungata Yatopa Student Organization Singna Asumba Putunaba Demand Taurudunangasi New Delhi Sadar Patel Mark Talaiba UP Vavan Mamanda Wakamipam Satakre Wakamipamado Loisilakpada We want justice. We want CBI inquiry have a collapsing Sulauki. We want justice! We want justice! We want justice! We demand CBI! We demand CBI! We demand CBI! Amaramda Uripok Asum Lekai Dege Province Namgi Misigi Matanga Ngasi Pawa Langla Langjin Amata Putoktana Lady Basigianing de Haina Zen Samaski President Asokoma Agrawal Pondokre Wapamase Ngasi Manipura Leba Tongan Ba Nan Manipuri Samasing Pulaga Province Misigi Matanga Pangtokiba Pomisinga Unabada Asokoma Agrawal Pondokibani Mangna Hai Misi Asi Tamari Pazilaba Pawa Terminalison Beginning Day CBI Desinaduna Misigi Matanga Tiganan View Haiki. Azi Kariguma Manunda Kainoma Layamse, Ago Mam Nasune, Ado Ago Mam Raji, Central Government request of UP Government Kamdradi, Yam to the Kese, CBI the end of view, Ado Azi Awa Matam Sida, Ago community Mamse, like Iduki, family, Kusam Adum Langi, Azi Vichar, Azima, right from the Gamawa, Ago from the Hadu Pulaka Manipur State Legal Services Authority Gaming Makada District Legal Services Authority Imphal East Legal Aid Clinic Nongbram Women SIZ Numukong Nongbramna Punna Sinduna Nomi Eva Legal Awareness Program among us Yaripong Nongbram Tera Urag Skunda Pangtokre Taramaduda Sal Welfare Committee Imphal West Chairman Advocate T.S. Raskisor Singha Legal Aid Clinic Nungramge Coordinator Kontozamb Tenten Mamaite MSRLMG State Mission Manager Skills K Bobby State Mission Manager Financial Inclusion Helen Kongsai MSRLM Imphal East to CD Block Mission Manager Zamlung Monk Jau Amadi CD Block Asimake Coordinator Singh Zems Taurem Amasung Kaksing Tabam Zagadjitna President Member Singh Oina Dasta Punky. The Protection of Children from Sexual Offences Act 2012, POCSO Act Haibaduda CWC Imphal West K Chairman Advocate T.S. Raskisona Wangangki Aduga MSL RMG State Mission Manager Skill K Bobina Skill Development Program DDU ZKY Amadi MS RLMG State Mission Manager Financial Inclusion Halun Kongsaina Various insurance schemes of government Haibasida Wangangki, Luinana Sarugariba Miamna Hanglapa Wang Singi Pakum Singsu Piki. Ngasigi Toramadugi Manung Chanbo Oina Handa Pangtokiba Zanen Panchan Mikanda Tumukong Moirang Purel Gram Pansat Ke Maipa Kraba Pradhan Amade member Singsu Thoram Selilang Libasingi Maike Dege Haraudehamna Oktuna Ikai Kamna Votki. Education Minister T.S. Rajasamna Haikre Apavakaya Amatokrabasu Soibi Dabanate Karida Soiribado Haibudunai Nagadamne Amaga Amagagi Marakta Pavamari Tamge Harabadi Amaga Amaga Watana Gadabne Matamaduda Development Torakadabane Education Haibasi Pavami Ama Haibudune Education Haibasida Economida Asnitida Social Infrastructure da Kovato Gadabne
legalda amadi technology gi mating lawgadabani wafam asi Zenims auditorium da pangtopa desam lengkhat khibagi tarataruk suba mabokuman tharom gi athoiba mitungi warolda mantri na pangdokhibani Tharomaduda Samgi President Angamba Director Zenims Professor T.S. Bimo KSO Headquarters President Paodam Amadi Ansamgi President Setsana Thoromapu Amadi Toidopa Mitung Oikibagaloinana Oza Ahum Kumbi Santong Primary Headmaster in charge Kangembam Indrakumar Lamlong High Secondary School nge Principal Hizam Sobita Devi Oinam High School nge Science Graduate Oza Tingbaizam Sarkumada Singu Maicho Konang Thaba Manapidina Ikai Kunaki Hairog Assembly Constituency ki manung channa leiba Sikong Sengmai dege Yaripo Kaithen Taba kilometer Tarini Palom Sangba Inter-Village Road ase Matam kuina ki mamangdagi sambidana lakpana lambi ase athoba matamda sembiyo haina ngase lambi asida service tawriba Nongpong Ningthau Magic Association amadi Pioneer Iris and Dizen Auto Owner and Driver Welfare Association na nongmagi sintha leptuna Sikong Sengmai Kaithendagi Yaripo Kaithen Pawa passenger gari singi rally emsat kre lambi sembigani haibagi thazaba pidriba phawa passenger gari senba leblagani hairi lamda masonge maira paibi lupsing Club organization sing amadi miyamga punna khusamna duna sakheba rally adu Sikong Sengmai Kaithendagi horuduna Yaripo Kaithen phawa saluraba matung amuk halaptuna Sikong Sengmai da leiba Nesa Club ground da miyamgi mifam amasu pangthokhi rally adu da sarugyarduna Sikong Sengmai Municipal Council ge 1 number 3 ge Councillor A Chandramani na phongdorpada lambi asi ngasidigi chehi taramanga rongge mamangdagi adumok phibam phatana laklei Haukiba sahi amarungi mamangda mate khara samjanba horamba adusu sahi bana satkhidre ngasidi lambi ase aduki mate khudong sadabana maike asomgi praja singna ana e yawpada khudong sadaba kya mayonare maruaina Hairog Assembly Constituency amade Wangkheng Assembly Constituency anigi tainafam Yaripo Kaithen Yaromdaigi mapam ase asuki mate phatre Haukiba December 13 miyamgi numitasu Manipur ge Chief Minister ki mafum da satuna lambi ase sembinaba haiziki phasul laikre paramasina maike yasongge praja miyamgi khanbidana lambi ase atuba matamda samjam binaba sarkar gi puning singsilakli Amaramda Nongpong Ningthau Magic Association ge Secretary and Asato mana phongdorakpada lambi ase samjam biragani haiba mari leinaba singna thazaba ama pidriba phawba ngasidege lambi asida passenger gari semba leblagani hairi Lambi asibu matam kuina sembidana thambirakpabu pendaba wafam kyasu rally aduda sarubya khibasingna phongdorakhi Penda zum hogibna ngasidi asuki matik ekoi miyoibna satkadaba lambi oiraktrawa tasengna hargadi sing manda ekoi gi kwari haibadare sakti managa thaugadaba lambi oina oirakpa duna maram oiraga asiguma lambi si manipur gi kachin koyada thibada ai phangani haiba thajaba leitre maram aduna lamdam masonda leiriba praja singi awabasi yengbiraga manipur gi sarkar asina haujujuk paliba government asina athuba matamda mieng changbiduna lambi si sembiu Forest and Environment Minister Thaunazam Sangkumarna Forest Department na Loktak Pat amadi lamgi sa usengak senanaba akanba mieng sangle kanagumbana lamlana pairakpa usek sengbo phananaba langna sengba thakpa thenarabadi akanba thabak lokakani haiki ngami singdasu numidangi matamda nga phadanaba mahana akanba wa thamkhe wapam singase minister na news secretary talaiba minister ge office sambada paumi singda phongdokhibani paumi singa unaba aduda minister na Loktak Development Authority na puthokpa lisangani taranipangi sahi ge calendar suphongki Minister na makataduna North East India da khwaidagi sauba freshwater lake ama oidiba Loktak Pat ase kananaba amade phagananaba department ke official sing thabak saksanaba firap laure loinana Loktak Pat ki manak amade akoibada leiriba miyamnasu department asigi staff singbo puning thawgapinaba amade mateng pangbinaso apil tawkhi Boxing coach amasung Arjuna Awardee M. Suranjoy amasung International Boxer T.S. Sarjabala Devi aninangase Chief Minister and Birenga Chief Minister ki Secretary to unaduna boxing masana chakhananaba amadi state asida leiriba naha oiriba sanarising matangda khananai khrei khanani khiba duda Chief Minister ki maiki dege champion oirakpa boxing sanarising da gamen ke maiki dege pangba yaba mateng pangani haibagi thazaba pirakhe hairi So lisingani taradagi lisingani taratret phawbage
MOVC na minority singi chakwa tharang gidama kendra sarkar na thadarakhiba sempam white paper oina puthokadabane haina dabi tawraduna Manipur Muslim Welfare Organization Wangoi branch na oinam sawambungda wakan mifam famduna protest tawkhre Wakan mifamda saru yakibasingna phongdorakibada kendra sarkarna MOVC da thadarakhiba phansing adu mayek sengna white paper ama oina puthoktuna khangangadabane karigumba white paper ase puthoktrabade makataba khongjang kya sangsangane haikhi Organization के General Secretary na phongdorakpada Bharat Sarkarna lisingani taradagi tarataret phawbda minority singi thadakiba sempam minority singda yautre department asege official singi phuri khawda changkhrabra haibiki singnaba leire sarkar asina tizinduna asumba puthokpiu natrabade mahirlaung po yauna kanba khongjang kya sangsangani haikhi Community and Rural Development Society Cards na Senduna Cards Handloom Expo 2018 ngasidagi Zem Hall the Imphal Municipal Corporation IMC ge Mayor allocation hodokre lagliba tang taret pawbasatagadoriba expo asida aponba stall yangkailom hangli ngasidagi horiba Handloom Expo asigi matangda Cards ke project officer nongthombam khambi debina wapangkya phundorakle Sigi maru eba pandam di self help group singi makara thabak tawjariba hisabi kayana puthokriba makoigi product sing haibadi makal gi kising adu miyamda panghanba amasung sendong laina yonba kudong sanabik na sijaba minana All Manipur Police Constable Press Base 2016 waiting list ke candidate convener among Dines na high kre Hanakta Sarkana Police Constable lisingani gorchanga taranipan khankibada waiting list da lehauba chanigani punithoi tha sigi manungda lokhatpiu performancing asinung press club da pawmisinga unabada Dines na phongdokibane Dines na makhatar duna candidate chaniga yangkai mathoi ahanba MR ground da medical test do ba hokre test asiloi baga makoibu tha sigi manungda tungi punsi yanglaka lokhatpiu lokhatpidrabadi makhan kya ge khongjan changsingani haikhi 252 candidate na government gi maikai da hajari madudi masi dagi medical test hokibana ek loi baga athuba matamda chaniba January tha sibau gi manungda candidate singbu nusibiduna akoi gi tungi pusibu yengaga akoi puna mapu lokhatpiu akoi bu nusibiu hana JC gi maikai dagi government da hajari Uripok Takhelamam Lekai de Leba Kangjam Radha Kumar Singabo Saite Academy Nauna Semba General Council ge member ama oina khalakle General Council ge term ase chahi mangane January ama lisangani tarani pandage horaga December kuntramathoi lisangani kunitho de loigadabani Hiramasage matangda Saite Academy ge Secretary Dr. K Nios Rauna Kangjam Radha Kumar da chi iduna khangalakle Anobuzanian Council ge ahambagi mifam ama New Delhi ge Rabindra Bhavan daleba Academy ge office ta matangtha February ge tarani thuja phamgane Kangjam Radha Kumar Singha ge wari masagi larik ase Asia ge monk amasung mekup amatang amade langkoi wari larik mienge wangbada phongkhrei maki wari masagi larik mekup amatang da yawba atopa sangsar amada haiba wari macha adu drama da onthoktuna stage da sanakhrei maki Engraji de iba sereng sing sang naina Engraji Jepong Sangai Express the Pongle Kangjam Radha Kumar Singh India Administrative Services ke official amane Mark Housing Manipur lenga ke makada commissioner oina Works IPR Consumer Affairs Food and Public Distribution amasung revenue ke pampuri Momang sahi lisingane taradriki megi tang kuntrada Tamenglong district ke Bangai Jang village dege mangkhraga thiba khangdana leraklaba matung July gi tang mapanda sina phangkiba PIS Gautolio phawmai gi misiga mari leinana phakiba maki mapuroiba itube daime ngasi Imphal gi lampel da leiba Tamenglong gi CJM court puthokre mapo court puthorakpada lekhidrabi Gautolio phawmai gi mapangi imung manung singna irang haukre makoina accuse asibo belda thadokpa yaroi aingi matik saba dandi phangalo mihasida senebsingso phagatuna dandi pibio haibagi tabi tawkhi ngarang numidang pongni pamakairam tabda porompa police ke manung chanba hata public hospital amade NR oil pump manakta central car amana thomlamda digi mi mari aso open nang kibagi manungda amana lekhidraga ahumna aso open nang kiba aduda chenaba driver putho o haina miyamna porompa police station na thomsinuna protest tawkre lekhidraba adu TS pakka opi lekhidrabi yaima khurai thangjam lekai dagine
Paka not AOC fancy taler mayam the second tong duna halapada car aduna put samaram chinduna kunongtiba dunang kibani. Car asina hatada leba MD Jami Chahini Puma Panda Thomlaba Matung Pakada Amuk Thombane Police da car adu pangai dagi phangmangam lei senaba mioi phagatuna aingi charak pigani haiki. Sajik leibagi wathokta mana leidaba Bihar ge Hanagi Chief Minister Lalu Prasad amasung adai mioi taramanga da pigadaba chairaki matangda Ransigi Special CBI Court amana laktholaba yai hairi. Ukil Karigi Mortadi Lalu Prasada Chayi Omdagi Taret Pawa Zilda Thambagi Serak Lauthokre Hairi Mahna Sayi Omdagi Henna Zilda Thambagi Serak Panglabadi Zaminda Tolokpa Yananaba High Court April Dogani Hairi Mark Housey Ransigi Birsa Munda Central Jalda Thamlibani Kesadugi YL December Taram Doida Lui Krabani Lalu Bomara Lady Haibagi Wapamde December Kulum Doida Lauthokrabani. Aam Aadmi Party Apna Rajya Sabha ge nomination mingsing lauthokre Kumar Biswas tadi ticket pi khidre Rajya Sabha da nominate taunana bagidama mioi ahomgi ming amna lauthokre makoi adudi senior leader Sanjay Singh sate accountant Andy Gupta amasung educationist Sushil Gupta ne mingsing ado deputy CM Manish Sisodiana Lauthokibane, Same Minister Arvind Kejriwal na mahaki mananganda thangna thilaklei haiduna senior leader Kumar Biswas na CM Kejriwal gi mathakta mara sikre. Maharashtra gi capital Mumbai da yauna state adugi mapang kyada hingsa gi thokdok thokiba adugi maral santana Congress da thangjingkre. Pune dadi haujik so hingsa gi thokdok thokle haire RSS na hingsa gi thokdok sing adu kanna yaning daba phongdokre mara leiba singbo charak soidana pigadabne haike miyamna ingna sikna leinana baso RSS na thadorokpa chirolda piltawrakle thadogadigi maramda tisinaba CM Devendra Fanavis na order ama thokre miyamna tonga thajadanaba amadi masa masa gi mathau tawduna leinaba police na miyamda poktak pikhi Thane dadi January mari ge ahing phawba section Samaga Nipumari Zalaikre Pune ki Baramati amasung Satara Natana bus service Hanagumna Chele Haire Pune ki manakta Bhimi Koregaon battle ge sahi chani surakpagi palantharam pangthoklingai da hingsa gi thodok adu thokhebani haire Seponi, Sepolo Ground, Haiba Timda, All Manipur Polo Association, Ampana Sintuna, Mapanakang Zabungdang, Sidage, 34th men's and 13th women's and a first junior boys under 16 state polo tournament 2018 Hodokre. Ngasi Hodopagi Tharomda, PDS, Consumer Affairs, Revenue and Weight and Measures Minister Sri Karam Samna Thoiba Mitung amasung All Manipur Polo Association ge President Dr. Konsam Sari Chandrana Thoromapu Eki Tournament asigi mapung oiba timda maroiba wafam thamladuna Minister Karam Samna State asibo malingi thakta saktang na bagidamak mapam makaliba Manipur ge poni singbo kananaba ekoi khudina kanna honagadapne haiki Minister na State asigi polo Association singda poni singe masing hanganaba amadi sajik chapam lamang sing kananaba appeal tauke natragadi sei karigi tungda poni sing motkaragani haneso Minister na phongdoke Manipur ge sagon kangjai masana ase phagathanaba amadi polo nungsi jaba singe puning thawatpo aina Minister na lupali sing kumanga donate tauke Ngasigi 13th Women's State Polo Tournament 2018 ge Hodokpa match da Thangoiban Youth Polo Clubs ka K&M Memorial Riding School Singzamiga sanakibada gol mari sanadana draw oikre ani suba match dana CRPF Polo Team amasung Director General Assam Rifle DZAR Polo Team ani sanaki Hauzik arubada maruiba pau mohne pizari Pravisana Misigi matangda Delhi de wakam mifam chatakre Lambi Sembi Debagi, passenger gari singge rally chakre, Amadi, Sajik Labagi Watoki, Teraki Matanga, Special CBI Court, Amana, Lautolabaya Hari. Image Paodam, Nasigidi Matanga Sidalushin Jere, Yang Vidabakuri Mapo, Mokana, Kurimjari.